Manipur Youth League Mayolna Sinduna Haukiba Mars Kun Maridagi Chatharakpa Aikoi Anova Langongi Vote Haina Mingthonba Mass Awareness Campaign gi Makha Chatharakpa Oina ngasi tongan mafam mangata pangthokre ngasi awareness campaign pangthokiba mafam sing adude nongada makha leikai de leiba kanhai macha ningsing sanglen community hall Moirang Lamkhai gi Khoyol Kaithel Leima Pokpam Bayai Leikai community hall Nambol Kaino Thongthak Awang Leikai Mandaf Amade Wangu Ahaluk playground ne Leima Pokpam Mayai Leikai community hall da pangthokpa mifam aduda wangang loi oina saruk yakiba professor Chunglen Maisnam hai Mayol na lamdam asigi kachin koya sinba thuna achumba mikhal kanglon ama puraknaba campaign chathariba ase ECI na fawba ikai khumna utpa yari bane election gi kanglon ase achumba mayon amada chalaba matam data Manipur gi anawba langon purakpa ngamkane Mayol ase mid pangna tumnam chatki damak thabak tawriba luf amani Mayol na changsin lakliba khongjang ase tungkoi na changsin kadaba khongjang ama oiba maramna mipum khudimang na sawat mathok tai Handak pangthok kadawriba taragani suba Lok Sabha mikhal ase Manipur gi laibak lep kadawriba yamna maru oiba election ama oibana mipum khudimang na wakhal muna khantharaga isagi voting right sizinaba tangai fade senja thumja tawdaba muscle power amade money power sizinadana yamgi ihul khangna thabak tawrakadaba afaba achumba mirep ado aikoi gi mihut oina thagatse masidada Manipur kanduna anauba lawan ama purakpang ngamgadawribani hainasu bangna makha take Hadi vote khata ba matamda nyung tuna thada biu mayon tuna thada biu aduga magi vote ki state ko sen senja thunga toba sen toba lai be yon ki tabak tobi gano sa sina bi gano hain ji mayon na lawan ko khudi mase masi lawi ram da mo khudi di lupa kya ke no to bi mo lupa ko chahunga marfu ki sang kare don ji le ne adu ki sang ko da ki sahi bi na thamme karo thada ni adu masi di mayon di adugi lengaki adugi budget tagi lupa makai nati masagi khona jaba miang mating pang birpa adu ghattana kogi maduda kogi sinazar ka khuma muna kogi lere khulang adugi manipuri kachin ko thum namasigi mai khongsa sin satana kya gani thun namasi mayong na tawisa masi mayor si tasing ki hargidi india gi khati chawba election mai le nariba election commission no bawanta akogi khati gi kai kun put paya ba tu matagi organization ma manipur lai le habasa masi ai khani Awareness campaign aduga mari lainana Mayogi publicity secretary Mayengbam Premanandana hai Manipur da laiba aranba mikhal kanglon ase chumthoklaga anauba awonba Manipur ama puraknabagi pandamda campaign ase pangthokpane Lakliba taragani suba Lok Sabha election asida aranba pambai amade namfu safu tawdana masagi apamba matik chaba midepta bot pibiyo mipum khudimmakna isagi voting right ado manghandana afaba mihut khanbada season se anauba amadi awonba Manipur purakpada mipum khudimmakna thodang yamina se campaign ase handaki election asida natana makha taba election singdasu makha tana ado makchathakigani hainasu bangna makha takhe अखोई मयोल जथजरीबा असिंगो कैंपेन असे अखोई हंदकी लाइबा 18 सुबर लोक सभा इलेक्शन असि खतनतना अखोई लाकदोरिबा अखोई पंचायत की इलेक्शन अमसुंग लाकदोरिबा जनरल इलेक्शन क्या असि जो अखोई मखा थान चथदुना अखोई फत्रब अखोई खुनाय अखोई मांगसिलगलब अखोई खुनाय असिबु कन्नबगी मसिगुंबा कैंपेन असे लेपलेतन चथजगिगनी अमसुंग मसि अखोई चथजि कैंपेन असिदा अखोई लेरिबा क्लब की मेरा पाइबी अमदी लमदम असिगी नहासिंग अमसुंग इमासिंग थौदांग यामना चावी मदुना अखोइना चथजबि कैंपेन असि दा अखोइ क्लब ऑर्गेनाइजेशन अमसुंग मैना पाइबि इमासिंग अमसुंग नहासिंग अमसुंग अखोइगी स्कूल कॉलेज दा तमिबा छात्र छात्री पुनमना सपोर्ट तौबिदुना अखोइगी अवोनबा खुनाय म पुरकपदा पुनमक्सु सरुक याबियु हैना मनपुर यूथ लीग मायोलगी मखैगी थमजाय